mayambu ahanbamaktada channel asigi maikaidagi taramna oksari ngasi aina mayamgidamak hanubigi thawai kauba wari ama muk puduna laksari aina wari si pathoksaba matamda soiki lankhibi yaurabasu mayamda ngakpiu haijari mayamgidamak leijare hanubigi thawai marup mayam wari si aina sahi kun surakpa matam aduwaigini matam aduda ai iril bungda leirami thodok asi numit adugini numit adu ai kakagi masanupa aigini inau thokpa amagi mapuk numitni aduna ai makhoigi yumda haibadi ai kakagi yumda satki adubu madugi nongma watlingaida mangjona ai kakaduna aingonda iseng sengna hairakkhibani madudi ai makhoigi yumda kharanganna mamdringaida yaurau numit takraba tungdadi mafam aduda lake haiba phawbu khallunu haina hairakkhibani adubu numit adu ai aigi imungi lai khuiramba ama satlubadagi yumda halakpada yamna thengdokhirami haujikti mamdringaida khungangda satpa haibasi yamna aruba amadi oirami aduna aina kakada amuk phone tauki aduga haiki kaka ai thabak ama satlubadagi haujikti yumdagi thorake tauri adubu aigi wadu taraga kaka yamna sauki aduga mahakna yamna sauna aingonda hairakki haujikti mamlaba kansida mafam asida lakanu yamna thengkre matam madu pung 6:30 tarami aina kakada fazina gyan tahanduna ai karino upay me hek tawduna soidina lakani haiki adubu mahakna aibu mafam aduda laktanaba iseng sengna hairaki aduga asumna hairaki aina nangonda hana haikraba natro mafam asida nang numita dringi mamangda yoroknaba haidana aduga haujikti mamkhrabanina nahak mafam asida laklanu adumna adukhak hairaga kakana phone kakthaki adubu aisu inkhalakpa matamni inkhalakpa matamdabu kanana ahal lamangi wa thawoina tabagi ai upay ma tawduna chatke khanki adugi sumathakta aina aigi inaw adugi gift oina cake amasu leiduna thamkhrabani aduna magi su khallaga aina kakagi wa adubu karisu khalluduna makhoigi yumda chatnaba phirep lawki kakada phone tawnari ngai amadi cake sempham dagi cake lawri ngai dasu amuk matam madu pung 8 henjilaklami adumna aina aigi bike inthokuna khungangda chatnaba thuraki adumna satna khungangi manak yausilakpadu waidadi maisu inthi nungaina thandabanina pumam mamlami makhogi khungangi manak aduda yamna ariba thong amasu lei thong adu nungna saba thongni aina madugi manak yoroktuna thong aduda hek thorokpaga maya yorokpada khangoudana rabbit haibadi theba ama aigi imanglomdagi selaktaga maninglomda sienki aina aigi bike adu mafam aduda khamki madugi theba adugi masudu angauba khak nattana amambaduda hena nganthokpa arangba mangal amasu seli aina ngasi phawba adugumba theba amukta ukdri ai bike khamlaga ai maningda yengi adubu madugi thebadu aingondagi khajiktang laptakna tuminna masi amada lengdan lerami masiduda tuminna karino masaba sumali thebadubu uraga aingonda wakhalama khalaki adudi karigumbaina theba sibu phaduna kakagi yumda pukhrabadi makoisu theba sibu uraga yamna haraunagani maramdi asigumba theba si makhoina hek pokpadagi uram khiroi adumna aina aigi bike adubu matai amada insinduna khami aduga tapna thebadugi maikaida sangsinba hawi thebadu haujiksu mafam adudagi lengdana adumak leiki aduga karigumba arangba mani amagumna pumlang langmami aina tapna sangsinduna magi hek maningda lepki aduga tapna aigi jacket lauthoki maramdi jacket aduna kupsinduna phanabani aina makhol thokondana jacket adubu tingthokduna paiki aduga khudakta sat launa jacket adubu thebadugi mathakta kupsinduna mabu namsinki ai yamna harauki maramdi aina thebadubu ahanbu hotnabada ilai laina phakibagini adubu aina madubu kanna paisinduna lokhollaga yenglubadadi madu nung ama oidun leramki asibu oithokpa yabrane masibu aigi wakhalnara aigi mittu uribrane aina di theba amabu phakibani aduga aigi khutta nung oini yaromliba sibu masibu aina dumna khallingai talak aduda khajiktang laptakna amamba marak aduda karigumba arangba masu ama amuk urakhi aina madubu yamna munna yengba hauki mangaladu khajiktagi khajik chawthorkba haurakhi aduga mitna kuppada mangaladuna amukka theba magi saklon onki madu uraga ai angpa ma phauki aduga masibu karamna asuk lapna selamlibano haina khanki amuksu madugi thebadu jadugi theba malami thebadu magi mangaladubu amuk mamhan amuk ngalhan tawduna amamba marakta lotpasu ngamlami
ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯊꯦꯕꯗꯨꯕꯨ ꯐꯥꯗꯗꯤ ꯐꯥꯔꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯈꯟꯈꯤ꯫ ꯑꯗꯨꯝꯅ ꯑꯃꯨꯛꯁꯨ ꯑꯩ ꯊꯦꯕꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯕ ꯍꯧꯈꯤ꯫ ꯑꯩꯒꯤ ꯕꯥꯏꯛ ꯑꯗꯨꯁꯨ ꯊꯣꯡ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯈꯥꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯑꯩꯅ ꯈꯖꯤꯛ ꯂꯥꯞꯊꯣꯔꯛꯄꯅ ꯕꯥꯏꯛ ꯑꯗꯨꯗꯒꯤ ꯃꯤꯇꯔ 100ꯔꯣꯝ ꯂꯥꯞꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯕꯗꯨ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯍꯦꯛ ꯂꯦꯞꯄꯒ ꯑꯩꯒꯤ ꯁꯥꯍꯨꯝ ꯐꯪꯈꯤꯗꯨꯅ ꯊꯦꯕ ꯑꯗꯨ ꯆꯦꯟꯈꯤꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯀꯨꯝꯊꯈꯤꯗꯨꯅ ꯃꯈꯥꯗ ꯆꯦꯟꯊꯈꯤ꯫ ꯑꯩꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕꯗ ꯊꯦꯕꯗꯨ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯂꯣꯝꯗ ꯑꯁꯨꯝ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤ ꯈꯜꯂꯛꯈꯤ ꯃꯗꯨꯗꯤ ꯍꯣꯏꯗ ꯊꯦꯕ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯐꯥꯕ ꯉꯝꯕ ꯍꯧꯅꯗꯦ, ꯊꯦꯡꯁꯨ ꯊꯦꯡꯂꯦ, ꯑꯩ ꯆꯠꯈꯤꯕꯅ ꯐꯔꯦꯗ꯫ ꯑꯗꯨꯒ ꯋꯥꯈꯜ ꯑꯃꯔꯣꯝꯗꯅ ꯑꯁꯨꯝꯅ ꯈꯟꯈꯤ, ꯑꯁꯤꯒꯨꯝꯕ ꯊꯦꯕ ꯑꯁꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯥꯅꯦ? ꯐꯪꯂꯣꯏꯗ, ꯑꯩꯕꯨ ꯑꯃꯨꯛ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯤꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯃꯥꯒꯤ ꯐꯣꯇꯣ ꯑꯃ ꯀꯥꯞꯍꯧꯔꯒꯦ꯫ ꯑꯗꯨꯝꯅ ꯑꯩꯅ ꯊꯦꯕꯗꯨꯒꯤ ꯃꯅꯤꯡꯗ ꯑꯃꯨꯛ ꯇꯞꯅ ꯏꯟꯅꯗꯨꯅ ꯊꯣꯡ ꯃꯈꯥꯗ ꯀꯨꯝꯊꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯔꯒ ꯀꯨꯝꯊꯗꯨꯅ ꯑꯁꯣꯡꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯉꯥꯜ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯄꯨꯝꯃꯝ ꯃꯝꯈꯤ꯫ ꯑꯩꯅ ꯈꯨꯗꯛꯇ ꯑꯩꯒꯤ ꯐꯣꯟ ꯂꯧꯊꯣꯛꯈꯤ ꯑꯗꯨꯒ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯜꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯊꯦꯕ ꯑꯗꯨ ꯎꯈꯤꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯔꯤꯕ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯝꯃꯤ꯫ ꯁꯣꯟꯊꯔꯕ ꯁꯔꯨ ꯊꯣꯛꯂꯕ ꯃꯁꯥꯅꯤ꯫ ꯌꯦꯡꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯑꯍꯟꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯅ ꯑꯆꯤꯛꯄ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯁꯤꯜꯂꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯈꯤꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯃꯉꯣꯟꯗ ꯀꯧꯈꯤ, ꯑꯗꯣꯝꯗ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯊꯦꯕ ꯑꯃꯕꯨ ꯎꯈꯤ ꯂꯥꯛꯈꯤꯕ꯭ꯔꯣ? ꯑꯉꯧꯕ ꯃꯆꯨꯒꯤ ꯌꯥꯝꯅ ꯑꯔꯪꯕ ꯊꯦꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯉꯛ ꯑꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯒ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯑꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤ꯫ ꯃꯥꯒꯤ ꯃꯃꯥꯏꯗꯨꯗ ꯏꯅ ꯄꯨꯝꯇꯩ ꯇꯩ, ꯑꯗꯨꯒ ꯏꯈꯨꯏ ꯈꯨꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯆꯥꯔꯤꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯊꯦꯕ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯃꯗꯨꯕꯨ ꯎꯕꯗ ꯄꯥꯈꯠꯈꯤꯗꯨꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯨꯗꯛꯇ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯄ ꯍꯧꯈꯤ꯫ ꯄꯨꯛꯅꯤꯡꯗ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯟꯈꯤ꯫ ꯑꯩ ꯑꯃꯝꯕ ꯑꯁꯤꯗ ꯃꯐꯝ ꯑꯁꯣꯝꯗ ꯂꯥꯛꯆꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯄꯔꯞ ꯃꯊꯛꯇ ꯀꯥꯈꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯠ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯈꯤ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯈꯤ ꯑꯗꯨꯒ ꯃꯥꯏ ꯈꯖꯤꯛꯇꯪ ꯂꯩꯊꯣꯛꯇꯨꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯨꯕꯗ ꯃꯗꯨꯒꯤ ꯍꯅꯨꯕꯤ ꯑꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯃꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯄ ꯍꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯀꯦ ꯈꯟꯈꯤ꯫ ꯑꯩ ꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯧꯔꯛꯈꯤ꯫ ꯑꯩ ꯄꯥꯈꯠꯄꯅ ꯃꯤꯍꯨꯜꯁꯨ ꯀꯟꯅ ꯆꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯡꯒꯤ ꯃꯌꯥ ꯌꯧꯔꯛꯄꯗꯗꯤ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯕ ꯐꯥꯎꯈꯤ꯫ ꯑꯩꯒꯤ ꯕꯥꯏꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨ ꯎꯔꯒ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯩꯒꯤ ꯕꯥꯏꯛ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ? ꯃꯗꯨꯕꯨ ꯀꯅꯥꯅ ꯄꯨꯈ꯭ꯔꯕꯅꯣ? ꯑꯩ ꯕꯥꯏꯛ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯊꯤꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯅꯤꯡꯗ ꯌꯦꯡꯊꯣꯔꯛꯄꯗ ꯃꯗꯨꯒꯤ ꯍꯅꯨꯕꯤ ꯅꯨꯄꯤꯗꯨ ꯇꯞꯅ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯊꯣꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯅꯨꯄꯤꯗꯨꯅ ꯂꯥꯛꯄ ꯎꯔꯒ ꯈꯨꯖꯤꯟꯅ ꯁꯤꯛꯄ ꯐꯥꯎꯕ ꯑꯅꯥꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯀꯤꯕꯅ ꯏꯄꯪ ꯄꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯕꯣ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯁꯤꯕꯣ? ꯑꯗꯨꯒ ꯑꯩꯒꯤ ꯕꯥꯏꯛꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ? ꯑꯩꯅ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯊꯦꯕ ꯑꯗꯨꯒꯤ ꯇꯨꯡ ꯀꯔꯤꯒꯤ ꯏꯟꯅꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯍꯅꯨꯕꯤ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯅ ꯂꯦꯞꯅ ꯃꯉꯣꯟꯗ ꯀꯟꯅ ꯍꯥꯏꯕ ꯍꯧꯈꯤ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯕꯥꯏꯛ, ꯑꯩꯒꯤ ꯄꯣꯠꯆꯩꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯄ꯭ꯂꯤꯖ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯠꯍꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯩꯅꯗꯕ ꯀꯔꯤꯅꯣ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯑꯩ ꯃꯥꯕꯨ ꯎꯔꯒ ꯃꯅꯤꯡ ꯍꯟꯍꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯏꯛ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯤꯅꯣ? ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ, ꯃꯗꯨꯗꯤ ꯀꯀꯥꯒꯤ ꯌꯨꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯀꯧꯈꯤ꯫ ꯑꯗꯨꯝꯅ ꯑꯩꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯀꯀꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯐꯣꯟꯒꯤ ꯔꯤꯡꯗꯤ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯩꯒꯤ ꯃꯤꯍꯨꯜꯁꯨ ꯗꯪ ꯆꯣꯡꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯐꯣꯟꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯑꯃꯝꯕ ꯑꯣꯏꯕꯅꯤꯅ ꯃꯃꯥꯡꯂꯣꯝꯗ ꯑꯩ ꯀꯔꯤꯁꯨ ꯎꯕ ꯉꯝꯂꯝꯗꯦ꯫ ꯀꯀꯥꯅ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯈꯠꯂꯛꯈꯤꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯈꯤ꯫
ꯄꯥꯏꯈꯠꯂꯣ ꯄꯥꯏꯈꯠꯂꯣ ꯀꯩꯗꯧꯔꯕꯒꯦ ꯄ꯭ꯂꯤꯖ ꯑꯔꯣꯏꯕꯗꯗꯤ ꯏꯅꯥꯎꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯈꯤ ꯑꯗꯨꯗ ꯑꯩꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯕ ꯍꯧꯈꯤ ꯍꯜꯂꯣ ꯍꯜꯂꯣ ꯔꯥꯀꯦꯁ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯦ ꯑꯩ ꯅꯈꯣꯏ ꯈꯨꯡꯒꯪꯗ ꯂꯥꯛꯄꯅꯤ ꯂꯝꯕꯤꯗ ꯀꯔꯤꯅꯣ ꯃꯉꯥꯜ ꯑꯃ ꯑꯩꯅ ꯎꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯈꯜꯂꯨꯔꯤꯕꯅꯣ ꯈꯪꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯑꯩꯅ ꯊꯣꯡ ꯃꯈꯥꯒꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯒꯥꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯦ ꯑꯩ ꯏꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕు ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥꯡꯂꯣꯝꯗꯒꯤ ꯀꯟꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ No one is available to take your call. Please leave a message after the tone. ꯃꯗꯨ ꯇꯥꯔꯒ ꯑꯩꯗꯤ ꯑꯀꯤꯕꯅ ꯊꯨꯃꯠꯈꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯑꯩ ꯊꯛ ꯅꯤꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯐꯣꯟ ꯇꯧꯅꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯩ ꯍꯦꯛ ꯏꯃꯥꯡꯗꯒꯤ ꯇꯥꯔꯛꯈꯤ ꯑꯩꯅ ꯂꯥꯏꯠ ꯊꯥꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕꯗꯗꯤ ꯍꯅꯨꯕꯤ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯍꯦꯛ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯁꯟꯗꯣꯛꯇꯨꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯗꯨꯁꯨ ꯅꯣꯛꯂꯝꯃꯤ ꯑꯩ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯐꯥꯎꯕ ꯂꯦꯡꯅꯕ ꯊꯧꯅꯥ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯂꯩꯈꯤꯗꯦ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯐꯥꯎꯕ ꯈꯨꯠꯇꯒꯤ ꯃꯈꯥꯗ ꯇꯥꯈꯤ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯐꯥꯎꯕ ꯈꯨꯟꯒꯠꯄ ꯉꯝꯈꯤꯗꯦ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯩ ꯈꯖꯤꯛꯇ ꯐꯥꯎꯕ ꯂꯦꯡ ꯑꯣꯠꯄ ꯉꯝꯂꯝꯗꯦ ꯋꯥꯈꯜ ꯊꯣꯛꯈꯤꯗꯦ ꯃꯍꯥꯛ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯅꯥꯀꯜ ꯂꯥꯛꯈꯤ ꯑꯩ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩ ꯈꯖꯤꯛꯇ ꯐꯥꯎꯕ ꯂꯦꯡꯕ ꯌꯥꯈꯤꯗꯦ ꯍꯦ ꯏꯁꯣꯔ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯝꯇ ꯂꯦꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯍꯦꯛ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯂꯛꯈꯤ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯂꯦꯡ ꯑꯣꯠꯄꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯍꯜꯂꯤꯕꯅꯤ ꯑꯩ ꯈꯨꯠ ꯑꯁꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯈꯤꯗꯦ ꯑꯩ ꯈꯣꯡꯎ ꯅꯣꯟꯗꯨꯅ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯇꯨꯁꯤꯟꯈꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯅꯕ ꯍꯥꯏꯖꯕ ꯍꯧꯈꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯃꯥꯡꯅꯕ ꯇꯧꯈ꯭ꯔꯕꯒꯦ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯈꯨꯏꯔꯕ ꯈꯨꯠ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏꯗ ꯁꯣꯛꯇꯨꯅ ꯅꯥꯟꯊꯔꯛꯈꯤ ꯃꯥꯒꯤ ꯈꯨꯠ ꯑꯗꯨꯅ ꯍꯦꯛ ꯅꯥꯟꯊꯔꯛꯄꯒ ꯑꯩꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯈꯤ ꯃꯗꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯁꯣꯔꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯉꯧꯕ ꯃꯉꯥꯜ ꯑꯃ ꯎꯕ ꯍꯧꯔꯛꯈꯤ ꯋꯥꯈꯜ ꯈꯟꯅꯕꯒꯤ ꯄꯥꯡꯒꯜ ꯐꯥꯎꯕ ꯃꯥꯡꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯅ ꯏꯟꯊꯣꯔꯛꯈꯤ ꯑꯩ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯥꯗ ꯇꯞꯅ ꯐꯝꯊꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯝꯗ ꯀꯟꯅ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯗꯨꯅ ꯑꯩꯒꯤ ꯀꯣꯛꯄꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯃꯤ ꯑꯩ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯦ ꯈꯜꯂꯨꯕꯗꯁꯨ ꯑꯩꯒꯤ ꯐꯤꯕꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯈꯤ ꯑꯩꯒꯤ ꯑꯁꯤꯕꯒꯤ ꯄꯨꯡꯐꯝ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯩꯔꯕꯣꯏ ꯈꯟꯈꯤ ꯑꯩꯒꯤ ꯏꯁꯥꯗ ꯁꯤꯔꯅꯤ ꯈꯪꯖꯔꯕ ꯁꯥ ꯑꯃꯅ ꯐꯥꯎꯕꯒꯨꯝ ꯐꯥꯎꯔꯛꯈꯤ ꯍꯅꯨꯕꯤꯗꯨꯒꯤ ꯃꯥꯒꯤ ꯈꯨꯏꯔꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯈꯧꯔꯤ ꯑꯃꯗꯤ ꯃꯥꯏꯗ ꯀꯣꯏꯅ ꯅꯥꯟꯕ ꯍꯧꯔꯛꯈꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯀꯣꯃꯥꯗ ꯇꯥꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯄꯨꯛꯅꯤꯡꯗ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯕ ꯍꯧꯈꯤ ꯑꯩ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯕꯗꯤ ꯉꯝꯂꯕꯁꯨ ꯑꯩꯒꯤ ꯏꯁꯥꯗ ꯄꯥꯡꯒꯜ ꯊꯧꯅꯥꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯔꯩ ꯑꯁꯥꯡꯕꯗꯨ ꯑꯃꯨꯛ ꯇꯤꯡꯊꯣꯔꯛꯇꯨꯅ ꯁꯥ ꯀꯩꯅ ꯃꯥꯒꯤ ꯁꯤꯀꯥꯔꯗ ꯆꯥꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯨꯗ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯑꯩꯕꯨ ꯂꯦꯛꯄ ꯍꯧꯔꯛꯈꯤ ꯑꯩꯕꯨ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯀꯤꯕ ꯁꯨꯝ ꯐꯥꯎꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯨꯝꯂꯛꯄꯒꯨꯝ ꯇꯨ ꯆꯨꯡꯕ ꯐꯥꯎꯈꯤ ꯁꯥ ꯉꯥꯅ ꯁꯤꯔꯝꯗꯥꯏꯗ ꯊꯋꯥꯏ ꯊꯣꯛꯂꯝꯗꯥꯏꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯅꯤꯛꯇꯨꯅ ꯂꯩꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯃꯥꯒꯤ ꯇꯝꯄꯥꯛ ꯑꯗꯨꯗ ꯅꯤꯛꯇꯨꯅ ꯂꯩꯈꯤ ꯑꯩ ꯏꯁꯥ ꯃꯅꯨꯡꯗꯒꯤꯗꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯀꯟꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ ꯑꯩꯅ ꯁꯣꯔ ꯀꯟꯅ ꯍꯣꯟꯗꯨꯅ ꯃꯤꯍꯨꯜ ꯀꯟꯅ ꯆꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯈꯨꯖꯤꯟ ꯑꯗꯨꯅ ꯑꯩꯒꯤ ꯈꯧꯔꯤꯗ ꯈꯣꯠꯂꯝꯕꯗꯒꯤ ꯆꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯈꯤ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥ ꯃꯅꯨꯡꯗ ꯑꯅꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯩꯒꯤ ꯐꯤꯕꯝ ꯑꯗꯨ ꯇꯝꯕ ꯐꯥꯎꯕ ꯉꯝꯂꯣꯏ
ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯑꯩꯒꯤ ꯈꯧꯔꯤꯗꯒꯤ ꯏ ꯊꯣꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯏ ꯑꯗꯨꯕꯨ ꯂꯦꯛꯇꯨꯅ ꯂꯩꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯗ ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯊꯃꯣꯏ ꯃꯅꯨꯡꯗꯁꯨ ꯇꯨꯃꯤꯟꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯑꯩꯕꯨ ꯆꯩꯅꯥ ꯄꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯃꯨꯛꯇꯪꯗ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯌꯨ ꯑꯗꯨꯒ ꯅꯪꯅ ꯇꯧꯅꯤꯡꯕ ꯄꯨꯝꯕ ꯅꯅꯤꯡ ꯇꯧ ꯀꯀꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯏꯟꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯣꯏꯔꯝꯂꯣꯏ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯈꯨꯠ ꯑꯗꯨꯅ ꯅꯥꯡꯒꯟꯗ ꯃꯥꯕꯃꯨꯛ ꯍꯧꯔꯛꯈꯤ ꯃꯇꯥꯡ ꯑꯗꯨꯃꯛꯇꯗꯁꯨ ꯑꯩꯒꯤ ꯄꯨꯛ ꯃꯄꯥꯗ ꯀꯔꯤꯒꯨꯝꯕ ꯑꯁꯥꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠ ꯑꯗꯨ ꯑꯩꯒꯤ ꯈꯧꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯩꯒꯤ ꯄꯨꯛ ꯁꯦꯒꯥꯏꯅꯕ ꯇꯧꯔꯛꯄ ꯃꯥꯜꯂꯤ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯑꯩꯒꯤ ꯄꯨꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯁꯥꯕ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯔꯛꯈꯤꯕ ꯑꯗꯨꯝꯅ ꯃꯥꯒꯤ ꯈꯨꯠ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯛꯇ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯈꯨꯠ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯁꯠꯇꯣꯛꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯛꯄꯒꯨꯝꯅ ꯌꯥꯝꯅ ꯁꯥꯕꯁꯨ ꯐꯥꯎꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯑꯃ ꯆꯪꯂꯛꯄꯒꯨꯝꯅ ꯐꯥꯎꯈꯤ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯩꯒꯤ ꯄꯨꯛꯇ ꯅꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯥꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯛꯇ ꯃꯥꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨꯗ ꯊꯦꯡꯂꯨꯕꯗꯗꯤ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯁꯨ ꯑꯁꯥꯕ ꯐꯥꯎꯔꯝꯗꯦ ꯑꯩꯅ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯑꯩꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗꯨꯗ ꯏꯃꯥꯅ ꯃꯟꯗꯤꯔꯗꯒꯤ ꯒꯨꯔꯨꯖꯤꯅ ꯄꯤꯔꯛꯄ ꯏꯁꯣꯔꯒꯤ ꯁꯛꯇꯝ ꯌꯦꯛꯄ ꯈ꯭ꯋꯥꯡꯗ ꯁꯤꯅꯕ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯈꯤꯕꯅꯤ ꯑꯗꯨꯝꯅ ꯍꯅꯨꯕꯤ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯖꯟꯇ꯭ꯔꯗꯨꯗ ꯍꯦꯛ ꯁꯣꯛꯂꯨꯕꯒ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇꯒꯤ ꯏꯟꯊꯣꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯖꯤꯛꯇꯪ ꯏꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯈꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯍꯅꯨꯕꯤ ꯅꯨꯄꯤꯗꯨ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯈꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯍꯧꯒꯠꯇꯨꯅ ꯆꯠꯅꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯔꯝꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯁꯤꯃꯗꯤ ꯈꯪꯈꯤ ꯃꯗꯨꯗꯤ ꯍꯅꯨꯕꯤ ꯅꯨꯄꯤꯗꯨ ꯏꯁꯣꯔꯒꯤ ꯖꯟꯇ꯭ꯔ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯕꯅꯤ ꯈꯖꯤꯛꯇꯪ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯍꯥꯛ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯞꯅ ꯃꯃꯥꯡꯂꯣꯝꯗ ꯆꯠꯈꯤ ꯃꯍꯥꯛꯅ ꯑꯗꯨꯝꯕ ꯆꯠꯈ꯭ꯔꯕ ꯐꯥꯎꯕ ꯑꯩ ꯍꯧꯒꯠꯄ ꯉꯝꯈꯤꯗꯦ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕꯗꯤ ꯄꯪꯂꯣꯏ ꯂꯣꯏꯈꯤꯕꯒꯨꯝꯂꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯂꯥꯞꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯁꯨ ꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯅꯛꯁꯤꯟꯕ ꯍꯧꯔꯛꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯥꯒꯤ ꯁꯤꯀꯥꯔ ꯑꯣꯏꯒꯗꯕ ꯑꯩꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯅꯤꯡꯗꯨꯅ ꯅꯛꯁꯤꯜꯂꯛꯄ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯗꯨ ꯐꯥꯎꯕ ꯑꯩ ꯊꯣꯡ ꯂꯝꯕꯤꯗꯨꯗ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯖꯟꯇ꯭ꯔ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯂꯧꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯎꯍꯟꯈꯤ ꯖꯟꯇ꯭ꯔ ꯑꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯩꯕꯨ ꯌꯦꯡꯂꯛꯈꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯍꯥꯎ ꯂꯩꯒꯗꯕ ꯁꯤꯀꯥꯔ ꯑꯃ ꯃꯥꯒꯤ ꯈꯌꯥꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯒꯤ ꯂꯥꯛꯆꯩꯗ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯥꯜꯂꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯗꯨꯝꯅ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯃꯉꯥꯜ ꯑꯃ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄ ꯎꯈꯤ ꯕꯤꯟꯗꯨꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯑꯩꯒꯤ ꯏꯃꯥꯡꯗ ꯁꯨꯝ ꯆꯥꯎꯊꯣꯔꯛꯈꯤ ꯑꯩ ꯂꯦꯡꯗꯨꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯈꯤ ꯃꯉꯥꯜ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯃꯗු ꯊꯦꯕ ꯑꯃ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯃꯗꯨ ꯑꯩꯅ ꯐꯥꯒꯦ ꯍꯣꯠꯅꯈꯤꯕ ꯊꯦꯕ ꯑꯗꯨꯃꯛ ꯑꯣꯏꯔꯝꯈꯤ ꯊꯦꯕ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯁꯨ ꯃꯥꯜꯂꯤ ꯑꯩ ꯃꯥꯕꯨ ꯌꯦꯡꯂꯒ ꯃꯣꯃꯣꯟꯁꯨ ꯅꯣꯛꯈꯤ ꯑꯗꯨꯒ ꯈꯪꯍꯧꯗꯦ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯈꯤ ꯑꯗꯨꯝꯅ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯩ ꯀꯀꯥꯒꯤ ꯌꯨꯝꯗ ꯂꯩꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯤꯡꯒꯤ ꯄꯨꯡ 3 ꯇꯥꯔꯝꯃꯤ ꯑꯩ ꯀꯀꯥ ꯏꯟꯗꯣꯝꯆꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯃꯈꯣꯏ ꯂꯣꯏꯅ ꯑꯩ ꯋꯥꯈꯜ ꯇꯥꯔꯛꯄ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯃꯈꯣꯏꯕꯨ ꯎꯔꯒ ꯑꯩꯁꯨ ꯈꯖꯤꯛꯇꯪ ꯄꯨꯛꯅꯤꯡ ꯂꯩꯇꯥꯕ ꯐꯥꯎꯈꯤ ꯑꯗꯨꯝꯅ ꯃꯇꯥꯡ ꯑꯗꯨꯗ ꯀꯀꯥꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧ ꯑꯗꯨꯒ ꯄꯣꯊꯥꯔꯣ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯁꯨꯝꯅ ꯏꯃꯥꯅ ꯑꯩꯕꯨ ꯆꯥꯛ ꯏꯟꯕꯤꯈꯤ ꯑꯩ ꯏꯁꯥꯅ ꯆꯥꯖꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯗꯤ ꯑꯩ ꯏꯁꯥ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯩ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯝꯃꯤ ꯑꯩꯒꯤ ꯏꯅꯥꯎꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯍꯪꯈꯤ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯉꯛ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯈꯤ ꯍꯧꯖꯤꯛꯁꯨ ꯈꯧꯔꯤꯗ ꯑꯅꯥꯕ ꯐꯥꯎꯔꯤ ꯑꯩꯅ ꯈꯨꯠꯅ ꯃꯥꯗꯨꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛꯁꯨ ꯈꯧꯔꯤꯗ ꯑꯁꯣꯛꯄꯒꯤ ꯃꯃꯤ ꯂꯩꯔꯝꯃꯤ ꯑꯁꯣꯛꯄ ꯃꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯀꯀꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥꯕꯨ ꯃꯄꯥꯗ ꯊꯣꯛꯈꯤꯅꯕ ꯏꯪꯒꯤꯠ ꯇꯧꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯏꯪꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯨ ꯍꯥꯏꯗꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥ ꯑꯁꯤ ꯅꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯤ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯀꯅꯨ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯈꯪꯂꯦꯗꯅ
aduga hojik nangi nasada pangal thauna amata yaudriba adusu nangna ngarang thengnakiba aduna thokanbani kakana adumna hairabasu aina mangonda ngarang ahing aina thengnakiba thokiba thodok pumba amata khaktana likhi aduda kakana hairaki madudi ngarang ahing aina thengnakiba hanubi adu tasengbadi makhoi khungang asidagini nupidu chahi kharagi mamangda saba thakpa phangdabadagi kangduna sikhibani nupidu yamna layong khangdaba laina amana narami magi moduda hainadaduna khungangi imungi miyoising amadi khungi miyoisingna magi sana thaknaba piba lepki maram asina nupidu aphangba tin kang usi hodong aphangba thiduna saba horakhibani maduna maram oduna khungangi miyoisingna mabu khungangdagi tanthokhi adumna noma khanghodana thong adugi makhada turel torbanda kangduna siraga leiramkhibani adugi matungdagi khungangi miyoisingna ahingi matamda nupidubu thongi lambiduda thokpa uba horakhibani aduna khungangi miyoi amata numidangi matamda lambiduda sanakidrabani ayuk nungthilgi matamda fauba kanamata lambiduda matomta satpa ngamnadribani aduga karigumba sattaba yadaba oiragadi mi ahum mari haunaduna satli kanasu lambiduda matomta satti kakagi waridu tarba tungda aina ngarang ukriba nupidu kanano haiba aisu munna khangki aduga aina kakada asimasu hangki aduga aibu kaka khoina mafam sida karamna puraklibano aduda kakana hairaki madudi aina mangonda call tawkhiba adugi aigi miss call leiramba uraga mahangna aingonda call hanjinna tawkhi adubu aina pairakhidi aroibadadi kakana aigi yumda phone tawkhi adudagi ai mafam masida satkhre haiba khanglakhibani adumna ngahak ngairaba fauba ai yoroktabadagi khudong thiba thoromnani khanduna khungangi miyoi khara haunaduna aibu thiba thongi lambi domda lakhibani mafam adu yoroktuna yengbadagi ai wakhal mangduna taraga leiramki aduga aigi bike adusu masi yamada tadun leiramki masi pumnamak madugi hanubi nupiduna tawhunba ngaktani aigi gari adubu inakta leiraba fauba aigi mitta uhankhidabani marupsing numit aduda isorgi jantradudagi ai nupidudagi na thorakhi aduna karigumba gi khwangda jantra dubu yoromdrabadi ngasi aine hingduna wari asibu tahaliba asi phangnamdaba su yai numit aduda ai shodana siramgani masini ngasi gi wari adudi mathangi wari amada amuk punna thengnarasi